Maha Kumbh Mela Da 3Lak Suba Oina Mei Chakkhre Officing Tumina Leiri Uttar Pradesh ki Prayagraj ta pangthokliba Maha Kumbh Mela Da 3Lak Suba Oina ngasi Mei Chakkhre hairi Mei chakpagi thodok adugi video kaya social media da thagatnaraktuna viral oikhrabasu authority singi maikaidagi Mei chakpa aduna pochai kaya yamna amang ata thokhankrabage amasung asok apan yaukhibra haibagi official oiba paw hojik phawbagi oinadi phongdorakpa leitri Mei adu fire brigade ki teamna mai pakna muthatpa ngamkhre haina mela asida saruk yariba mioi singna phongdorakli adubu asuk chawba mela asida toina mei chakpagi thodok thogliba amasung handak netchinaduna mioi kaya sikhiba asina miyam tinba mafam asigi security gi oiba cheksin thawrang asi komthokhrabra haibagi wahang tawnarakli panba yabadi mamang thagi kunthada mela pangthokliba mafam asigi sector kungani thoida chawna mei chaktuna mioi kaya gi tenut olhankhibani mamang thagi 18 dasu mela asida mei chakpagi thodok thoktuna ten nifu hena ud onki hairiba thodok sing asi fire brigade na matam chana mei kanba ngamdabagi thawong utki